Ngasi iramdam masida aduki matik awaba mayoknari hokeba chai lisingani kunhumdoigi me ahumdagi khanghaudana tholakpa chinkuki narco terrorist singna horakpa landa ngasi maksu iramdam masigi praja khudemak awaba mayoknari lamdam masida leibiriba praja section khudemak every political dagi horaga praja phawda haitare mukhon pogi oiba chawraba thodang lawduna sulakli hariba thodok asiga mari lenana unazagadoriba asi Manipur Pradesh Congress Committee ki spokesperson of the secretary shu ai biriba P Bankim Chandra Maitei ni ahano maktada P Bankim Chandra Maitei bu now Manipur Express ki maiki digi taram nokjari. Thank you. Ahan bada lakchaning base haidi hauke bajai lisingani kunhumdoi gi me humdagi irang se thoglei ko haidi tongan ba social issues mayam ma thoi haidi maraksida kugi drug ki issues adi political issues mayam su thoga lai dawang kim gi mot tai tare ko ki hojik manipur da thokliba leiba issues mayam sida khwaidagi maru oiba issues social issues se karin haina lobi Koina yeng baya base issue se Manipur gi oina as a whole issue na pick thalla balamdam amadi oirabani adubu mapung oina koina masidaida immediate step oina koina yeng baya base hojiki oiriba turmoil situation se kamdauna normalcy peace and normalcy restore togadage haibasina ahanba akoigi immediate step oifam thokra na khan loinana aikoigi megi tang ahumdagi haure haraga ngasi phawbada chathariba kanglup ani gi marakta unkhatnari basina maram oiraga tangdu leitadraba misi mina makeup mirau kholna thallaba khunai mo oihalibase masida directly and indirectly affected oiraba akoigi micham praja miyam se makhoi punsi se amuktang nauhongnana mahusagi punsi da kamdauna hanjal halakadagi haibasi so aikoi santi hanjal halaba matungda makhoi punsi du busu amukan biba amuk nauhongnana mayuan chonghan ba haibase masina aikoi ani suba khongthang ama oiragadi yam phagadra haidana khanje aduga tentakna hairabada aikoi ngasigi naharol mayam ama ngasigi khunai sibu kandaba yade iramdam ireibak sibu kandaba yade haidana ikoi imalai baki damakta lepiba jamjaraba naharol kaya amagi mapun sibu katho e hairakanda akoi awana thidana mahaki punsigi lambi chatkadaba hiram kaya amabo tungoina ramnaga ngasi imalai baki damakta ne haidana lepiba makhoigi punsigi tungda solakadaba makhoigi career da masina maram oirakanda solliba mayamse kamdauna ikoina karamba midyeng changaga makhoi punsi se amuk na hongnana kanbigadage haibase masigi ahumse masi yamna maruoiba khongthang ama oigadra khanjai aduga mari subada aikoi ngasigi kaunaba yadraba unaba yadraba ngangnaba yadraba changthok changthan yanadraba kanglup phurup masen nakpak tanaribase amuk mahausa gi punsi dauna nungsi chanana tona tinaraga hingminaraga tangdu leitaba yamna nungsiba Manipur apun bagi saktam sagat pangamba Manipur ama oinana ba hotna ba haibase aikoi punamakiso aduga tongan ba political party de leiriba punamakiso aduga ngasi paliba BJP lengak sigiso aikoi collective responsibility amane haibase ai sumaina thamning Hojik dawang kim na so haibigre ko haidi nahasing na hojik thokliba lana sida haidi mayum makai thadooga ni ba moina hojik lanthing nari ko masis na haidi tung koina sum chatharak taragadi akhoi gi hana dagi jo hona unemployment gi di problems sa thoga su lai ne ba nahasing se ado hojik lan nga aga su leire khun nga pa sing se ado moida education gi lam sum profile or ba chakmana ra ba lan nga aga iram dam se kandaba yadi haraga mo she leiri bani na aduna masis na sum tung koina chatharak taragadi unemployment gi problem se adi shum makha sangdarak to ne ba ado itaragadi makhoi singsi punsi ju kanba yabagi karam policy program ko mapai khalagadi makhoi gi punsi ju mangdana bagi machaga oigani hana khanbi aikoi se imalai bak se yam nungsi iramdam sida pooga iramdam sida chaujari bane iramdam sigi irol nung sida tillaga masigi leibak lai hau sida aikoi ju nongmadi masida tin gi dawri bane punsi se mama leibak nung sida ba kana su leibak sida leiramai ai su nung si mipung khuding mak su mama leibak nung siramngani
ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯅꯧꯖꯔꯤꯕ ꯅꯍꯥ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯁꯤꯒꯤ ꯁꯣꯏꯔꯕ ꯁꯤꯁꯇꯦꯝꯁꯦ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟ ꯃꯦꯁꯤꯅꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯊꯧꯁꯤ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯌꯨꯠ ꯃꯌꯥꯝꯁꯦ ꯇꯨꯜ ꯑꯃ ꯑꯣꯏꯅ ꯌꯨꯁ ꯇꯧꯔꯛꯏꯕꯁꯦ ꯃꯁꯤ ꯇꯧꯔꯝꯃꯣꯏꯗꯕꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯀꯌꯥ ꯑꯃ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥ ꯑꯃ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯅꯍꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯇ꯭ꯔ ꯈꯨꯟꯅꯥꯏꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯌꯨꯠ ꯀꯌꯥ ꯑꯃ ꯃꯁꯤꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯂꯨꯞꯈ꯭ꯔꯦꯕ ꯇꯥꯎꯈ꯭ꯔꯦꯕ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯝꯗꯝꯁꯦ ꯆꯍꯤ 2,000-3,000 ꯍꯦꯟꯅ ꯑꯗꯨꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯛꯑꯕ ꯂꯝꯅꯦꯕ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯇꯨꯜꯁꯦ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯣꯔꯁ ꯇꯧꯕ ꯌꯥꯔꯣꯏ ꯏꯁꯥ ꯏꯇꯣꯝꯗꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯆꯔꯛꯀꯗꯕꯅꯤ automatically it should come out from the core of our heart one cannot insist love and peace santi ji akoina santi leihanninge haidana akoina hekta namfuda santi leinaba hotnaba yaroi peace cannot be created aduna sidi masa mathanda lakjagadaba potneba asi punamakse akoina naha lising kaya kaya ngasi aina tattana haijaba kolom pairaga leijagadaba naharol kaya amabu ngasidi makutta khulai paire hairakanda chingya tamya chingpa turel ayuk nungdin numidang khangdana khoi kochat chatlaga leirine mase aikhoina ngasidi madu phatte haidana chingthorakpagi mahutta makhoina chatlamdai da miyam sina blessings pibira abane khunai je manipur ko khunai je iramdam je karamba maigai da chatlibage se akhoi ngasi yengmina se mahausa akhoi lalhauba yam kallingai matamda lalhauba yaugini haidana akhoi lalhauba su imalaiba ki damaktani adugumba lambi du da chatkigadra haidana mama mapa oiba kyana ahlaman kya mana akhoi thawai wadana section na senaramine ba macha oiba kya gi punsi ji akhoi kanbiramine ba ngasi de khutta khulai pairo na thadora abane masi akhoi yam munna khandharaga di akhoi yamna nungai taba yamna akhoi condemnable oiba adugumba thawong amane ba aduna mapung oina akhoi ngasi akhoi na khangadabase sigi matang ri yeng kan yamna maru oi lan sidi nongma loisan gini santi haibase khatna chaina ba tho adi loisan bam su lakani problem ama leiragadi solution so dum leigani waroi sindi matam changba yai nongmadi soidana purakani haiba thaje tawbadangbu puraktingai marak sida masina chaitheng pigraba masina directly impact tawgraba asigumba section of the society se akhoi makhoi se kamdawna mukallaga makhoi gi tongana specific strategy ama yat pire harakanda kari karamba streamline tawthoga akhoina makhoi se mangraba matam sotha horaba career gi lambi da putha horaba kaya senmit lon da sotha horaba kaya asi myam je akhoina kamaina conflict kadagi habese masine ba akhoina yengadaba akhoi gi vision se irang si loisanaba su hotnate naham amana masidaida mangaga ngasi sendal lambi sen tanpham leiraktraba khunai ne koi manipur se aina tattana haijabane ai gi thamoi dagi di yamna deeply feel tawjaba adubo mioi kharagi mafam dadi mapung oina ngasi paliba lengak sason sigi mafam dadi kaisu leitana khalamba yai adubo ai gi wakhalon se ai di adumak hai gini hairaga su leiri haiba su lepoi akhoi naha mayam sing asi greater imphal manung sida pauna bazar da oisnu thongal bazar da oisnu airport line da oisnu adagi any dukan macha ma uba ya de huji dukan phamba yauge haidana honari ba mayam se private dukan sida tha gi lupa lising mari dang ahum jawa dang manga dang phangagadi yare khala aba mioi bagi punsi se masigi standard chi yengo asigi phibam dane bang si akoni hingi se pharmacy amata phiron yonba dukan amata showroom amta huji hangba yade fast food amta hangba yade masidai da vacancy leibra private job se
government job su sarkar na matam chana akoigi number of vacancy leiribaduga moina recruit tawbiribe ani siga wide gap huge difference leire asi su fill up tawbidaba private job si su phajana akoi karigumba proper mechanism ama government sina set up tawbire harakanda akoi kamdauna akoi sarkar gi thabak white collar job si mayam loina piba ngamba natte adu oitaragadi tungan ba lambi da akoi naha oiba kaya sigi punsi se kamaina senmit lon phagat hanaba makhoi gi punsi se sotha haudanaba sendal lambi kamdauna yatpi gadage se khande ba hujik ai isada naha oiba kaya kaya na thabak ki matang da hanga iba message mayam amle engonda ayiba che mayam amalai telephonic conversation oina through SMS oina kanagi Facebook tagi WhatsApp tagi akoida thara iba mayam se akoina kari tawrubo ngamni akoidi sarkar paijaba sunate sarkar gi part ama sunate just akoidi common man amani aduna ngasi paliba sarkar se masina akoigi private industry adugumba factory industry mayam leidana maduda akoina mapan tangaga hingjagani haiba lamdam sunate akoigi de apang suraga daily wages ta anadraba haiba tare aduna mi je awabagi mathakta hena awaba henjalaise lairaba masing nongmagi hengalaise masi karigino sarkar gi akaknaba mieng sana yengba ngamba moigi vision leitaba policy program phajana yakpa ngamdaba sina maram oirakanda neba aduna aikoi naha mayam ngasi drop out ki rate wanga ibase class 10 tamaga loisanba satra manipur da kaya le class 12 loiraga akoi higher studies tambangam dana akoi loisaliba akoi gi adugumba mahiroi kayam le graduation loisalaga akoi lepkiba mi kayam am le college ming chanba haujalamaga akoi marakta graduation loisandabida first year second year karamaga thabak ama phangadi yare haidana tawba adugumba makhal kayam le asi punamakse aikoi munna khandaba mathau tai aduna aikoi power hunger oidaba adagi lengak saswanda yamna mityeng sana yengba ngamba adugumba lengak ama mathau tai hairiba mangaba sotharaba khunai sida leiriba mahairoi group kaya ama naharol group kaya ama makhoi se aikoina kannanabagi damakta ngasigi paliba lengak saswan sina kari karamba akaknaba policy program sinbi gadage haibase aikoi miyam ngasi wahang hangba mathau tai ba mapung oina megi tang ahumdagi hauraga ngasi phawbada soallaba naharol kaya satra kaya lairik laisu mapung phana tamba ngamjadraba pharang jai dauna chairaga akoigi hingdrong mangdrong gi punsi amda hinga leise masi akoina kamdauna kanbi gadage haibase masi prajana su wahang hangba mathau tai sarkar na su thamoi sengna karigumba policy program ama lokhatpa mathau tai haibase ai sumain thamning naha singki su thambigre ko hauzik lansida praja sing hai tare ko aduki matik awaba se mayuk nari bane ba haidi langi joiteng phangna basing hauzik relief camp ta leidu bane ko gi pokna mafam sing du hauzik phawa hanjan bangam dre bane masida relief camp ta leiba sing se chada badi yada ko lambi da thola aga haidi lambi da charo sing sida khamaga moina sajabu pochai sing yon ba khotba adu ba tawra bane ba adam masisna hana dagi su economics ai khogi sholaga su laini ba soga su laini ba masisna sum haidi thoiba lansigi solution se dum puraktana leitar gadi hana dagi shoga leiba economics da hena soksalakpini ba masida de khoina kamaini yengba ya economy gi lamda expert oiraba manipur gi intellectual kaya akhang ahei kaya senior experts kaya mana tongan ba university gi professor kaya mana manipur gi senmit lon gi phibam se asuki matik so e haibasi akoi khabar kagasta tv da khana naina bada mayam ama akoi thenga jare kupna naina rakanda masi yam deep oina yeng da baya de akoi manipur gi khunai se wari ngai nga haktu da sauninga ba wa ba do hek phabalu ragana ne asaw se kokki badong tawe ngaki thema ga mi se long term plan yaudaba adugumba khunai ama oihalleba ngasi gi soiraba system sina ekhoi praja sing si sune maduda hainarak badongna susannara abadongna tawre madu gi mayok ta lepkadaba praja ekhoi se maduda yana ba chatpagi type ta tokhale kaidaru gadabno hairaga karibu kanani ai tomdana lawraga yaba nate kanana bu tabini akhoi amani na ngangaga
atatai nateda hairag hekta toki masi punamakse ngasi paliba sarkar sigi system duna ikoise pura brainwash tawrabane illusionary world amdaneba koina ngasi hingise reality da nate koina hingise illusion mitrang jadu gi sangsar da ikoise tawhal laga luphal laga ikoise mangaga lehenba aduguma manglana ma gi punsi habdu oirabaneba masi afaba nate national highway da tawriba mayamse hek makoina kari hai 2017 dagi moina wasa aga lakpasina ngasi 2024 yaurabani national highway protection force thamgani haidana haigibaneba ngasi di praja miyam je kauramani na khangraba khangdi tumin leisangre irang la akanda akoigi pochai puba gari khara thingaga mafam da national highway da magi lanai property magi sumang phawraga chatluba magi leirak da thongan da chatpa dawna national highway sibo thingning matam da thingjan ba yabraba masi punamaksi yengaga maduda yaraga action namata lawdana tuminna leithokpa ngami ba sarkar sineba koina ngaidi lambi thingi ba kanglup tu natte ba koina ngaidi lambi thingbaduda yahalliba tuminna leiriba ngasi government se masi moisu indirectly lambi thingi ba natra fattaba thabak ama tawbada karimta haidaba tuminna yengaga leiba haibase fattabadu support tawsanba chap manayeba national highway protection force thamgani haire thamdre phare central paramilitary forces mayamga akoigi state forces leiriba mayam siga akoi day and night patrolling chathalle harakanda pajjana akoi monitor tawraga strictly akoi law enforcing agency mayam singsina law nga angani irang leijaraga su pochai puthok pusanda karigumba problem amta lehalloi haidana 2023 gi June July adwaidu makho pongna ngangi baneba ado ngasidi pochai puthok pusan yabha yadabadi tokrakanda bom top season naraga lambi thong thugai ba hawra abaneba pura masi uheidaba toheidaba amukta tawdriba Taliban gi lamda bawba hujik lepkhreba adu hujik Manipur da chathaba hawreba masi Iraq Iran da Afghanistan Pakistan da tawgadaba akoigi mawong matawdo ngasidi Manipur sida asukki matit nungsi chanana akoi amatta oina yamna phajana ingna chikna hingjaramba khunai se ngasidi kang khong chairaga machet akoi amaga ama setoknari sine aduna masida yengaga leiriba sarkar se masi akoi prajana question tawpham thoe tumin leisallaga akoina sarkara tawribu khudingi hoi na yaraga leiragadi akoi haibusu ngamhandre ki halle khoktak chahalle aduna national highway gi wa khakta natte ngasi akoi karimata changthok changthan yaba natre more chatlaga karbar tawjaramba Imphal Dimapur chatlaga akoi passenger gari tawre harakanda akoi karbar tek tawjaramba pochai lokthok loksan tawjaramba mayam do ngasi di adugi lambi punamak thadat khrabane gari driver oiraga adugi Blue Hill thawraga winger thawraga magic thawraga auto thawraga chelamba mayam do ngasi driver mayam do kari karai waida sen dalangani moise masigi chaithengsi ai da isa da mantri mandon mayam sida phangde haidana moina masigi awaba si kaidobe udabano mathakta flight ta maman tangna ticket ka aga chatpangam daba emergency gi ana ayek lakpa matamda akoi bus ta kari da chalamba mayam do ngasidi akoi gari changthok changjan ya handramnina mathakta adum chatdana kayamatik awaba thengnare layuk laisu tambagi oiro admission tawba chatpa oiro natraga any competitive exam ama thabagi oiro interview ama chatpagi oiro moina tawri myam se masi punamak se hiram khuding makta mode of transportation haiba se masi kanari sunateba ngasi lambi da ayet apan piriba any community kanglup phurup ki oisano ayet apan piriba makhoi busu aina haininge any community oisano national highway da amasung atai atopada humankind da aikoi sumaina ayet apan pibase masi phatte kukino oisno nagana oisno maitaina oisno maitai pangalna oisno Manipur da khundan laita minaraga laiminariba mayamse masina makoina pendaba ama lakpa matamda karigumba wakat demand ama tawninba matamda sarkar da tainagadabneba micham praja da onjhallaga tainagadaba nateba moigi demand bu lambi thingaga akoi kanana piba ngamdoino
सरकार दा प्रेशर तौगदबने अदुना डिमांड तौगदबसी कनादनो कदाय वाइदनो अखोई मफम खंगद्रे मिसक खंगक्द्रेबा कुकी न मैतै दे सावरगा शांति पुरक पंगमोय कुकी रसु सरकार दा डिमांड तौगदबने लोइना मक्सी कनादा ओनसनगनी सरकार दा ओनसनगदबने सरकार दने अखोई अपाम पाम दा पेन पेन दा मयाम ची डिमांड तौगदबसे अदुना नेशनल हाईवे की वा सी तोखरकांदा मसी अखोई सेकमाइदगी हेना लांथोकप ngamdrasiनेबा पोचै पुथोक पुसन याहंद्रे मी जंगथोक जंगजन याहंद्रे पोचै की ममलना अत्या पकना वांगे ngasiदी सी पुनमक्सिना पीरिबा चैथेंगसे अखोई पोचु ममन तांगे तांगे हायरगा अदुम लैदोइने करिदि उपाय ले अदुना अखोइसे अवाबगे अवाबदना पिक थल्लबा खुनाई अमदनेबा अखोइ ngasi हिंगिसे अदुना सी पुनमक्से सरकारना मिडियंग चंगगा सरकार मिडियंग चंगननबा अखोइना प्रेशर तौरगदी फगद्रा हाइबसे आई सुमाइना खल सरकार प्रेशर पीद्रगदी अखोइगी हाइदि पामबा पोतो फंगबा ngam हाबगी पोतनिको हाइ थाबिरिसे मथंगदा अखोइना लाक्चनिंगबसे हाइदि अखोइगी ngasi thoiba land sigi one of the region hai tare si drug poppy plantation siju amane bako drug sing poppy plantation tauba drug lalonba drug cartel sing hai tare masi se akoigi hana de kisho hona akoigi mohoida akanba idea punishment gumba idi capital punishment bo oiro kari gumba amatta pirak tabaduna haidi yagani na ngasi bawda dum idi samdarak panina idi lowa yabra sigi tang di karamba idi dabung king opinion kitang thambi निशा करबार तौरगा ड्रग करबार तौरगा लान थोरकपने ड्रग थिंगननब होनबदगी लान थोरकपने का हाइबसिदि बेसलेस युमफम सुंयाव यावदबा मियामदा उच्चाइबा दुगुमबन ngha प्रॉब्लम तौरंबा याय कन्फ्रंट तौनबदा मिफा मिपुन जैबा फुबा जेल दा नमझनबा यावरंबा याय करम मफम दा चही मा चुपना निशा थिंगुबदगी ड्रग थिंगननब होनबदगी सरकारना मागी स्टेट अमदा ड्रग थिंगननब होनबदगी चही अमा चुपना अखोई कांगलुप मसेल स्टेट तुदा खुंदा लेतामिनरिबा मियामदो अखोई हतना सुनरगा चही अमा चुपना लान चथबा मालेम की मफम सिदा दुनिया सिदा कदाइदा यावग्रबगेबा करोड़ चनी की ड्रग पूरीबा ड्राइवर दुबो यामिना खुले मा ड्राइवर ओरमद्रसु यारेना चिंगमान सिबाई मरक सिदा तोंगान तोंगान बा मिफा मिपुन मरक सिदा थवाई खुबाक हापगा गाड़ी थौरगा चतलिबा माना लुपा करोड़ चामरी की ड्रग की करबार तौबा ngam तारगदी ड्राइवर ओरमरोयबा मा मियाम सिना लेतना लावे ड्रग की मपू कनानो अमतदी पुथो मटिक चाबा लोगी मतुंग इन्ना कोई चैराक पीबियो दंदी पीबियो हाय नोमत ड्रग की मपू ओनर पुथो पीगिब्रा हियर एंड देयर ट्विस्ट तौथो एरगा मोइना मसिदैदा इशूदो डाइवर्ट तौथोगा टॉपिक तो सप्रेस तौसनबा नत्राबा पोपी प्लांटेशन से थिंगुबदगी इरांग थोरकपने अमु हाइनी लॉ एंड ऑर्डर से मेंटेन तौबा ngamhaudabadagi ne amu haini इंटेलिजेंस फेलियर लैबदगी ने अमु हाइनी security lapses laigre aduna ne masig irang tho isi haini illegal immigrants myam changhalakpadagi thokpa irang ne mu haini ekhoi sim praja myam si apang mane na khanbraba nati ekhoi myam si bu kari charaga hingmane na khanmano ba adu ekhoi su mioi bane chakti injang di chari dana hawba hawtaba praja myam si bu manipur da lairiba praja myam si bu kari ne na khanmano ba asigumba drug karbar tawriba midubuna nongta phadaba ड्रग पूरगा चलमीबा ट्रांसपोर्टर दु फाजनरगा तुमिना लाइसनगिबा ड्रग करबार तौरिबा मीदुबना योखटलगा कनखटलगा प्रिवेंट तौरगा प्रोटेक्ट तौरगा थंबा अदुगा लोगी ओइबा एक्शन अमतसु लौदबा सीबीआई दा सिनो हारे सिनदे सी नेशन वाइड मियामना खंगनबा पोटनेबा अखोइना हाइनिंगेना पंगाई हाइजनबा याबा नतेबा अदु ड्रग थिंगबा इलीगल इमिग्रेंट्स मियाम चंगसलकपदगी ने मु हाइरे फॉरेन नेशनल मियाम यावरे हाइ हंदकी इरांगसे अदो फॉरेन नेशनल मैम दो कई हुजिक थिंगदबनो लेप लेतन था तरा सिद मी लिसिंग कयानो चंगसलइसे सी गवर्नमेंट न फोंगजब मसागी रिपोर्ट DIPR दा थोकजब रिपोर्ट नेबा अदो सी मैम जे मोय कइम खंगदे पंगाई हाइजनबा ngahak ngahak की पंगा ngangningba ngangba machin da thorpa khara पंगा nganga akoi lengak sason tawbasina di yaroi मियाम सी याम वानारे इशू करिनो खंगदोकदबने इशू सी कंदोंग सॉल्व तौगदगे मागी रूट कोज करिनो खंगदोकदबने अदुगा मियाम वहलिसे अमतंग मसी लेफल्लो मसीदा थोइना याम हाइनिंगदे कांग्रेस लेरमद्रदि बीजेपी जी हिंगमोयबा ngasi sason tawrise जवाहरलाल नेहरू दा चैबदा मोय चही मंगा हौग्रबनेबा सोनिया गांधी राहुल गांधी चैरमबदे हेंदोक्तना जवाहरलाल नेहरू चैरगा चही 8 9 जे हौग्रबनेबा अदुना ममांगी लेंगाकना सोइरमबदगी अखोई ngasiगी थोइबे इरांग सिबु ओइरो एनी हाइसिने प्रॉब्लम हम थोकपदा ममांग सरकार दा ताइनदबा लेइते
अदो अखोइना याम nga'idi अखोइना सोइरंबदो नोइना मुक पाइरे नोइना सेमदोकपदि करी काइगे मणिपुर दा चाही 8 हेलाबनेबा सिगी सांग्रब चाही 10 सिदा ताम अनि कांग्रेस ना सेंटर दा पाइरम मिदु ताम अनि खक्तने मोइगा खोइगा चप चप मानरे हुजे अखोइना सु हेंदे मोइना सु हेंदे स्टेट तना मोइना चाही 8 नेबा हुजे ओइरिसे कनागुंबा मिसक अमना करिगुंबा अफबा थबक खरा तौगे नत्रगा असोइबा खरा सेमदोके खल्लगदि 7 years and 10 years हाइबसे मसी याद्रिब्रा बसिबो अतेनबा नोंमगी मतमदि नतेदना चाही 8 हाइबसे चाही 10 हाइबसे सोइबा तौरंबदुबो यानिंगदे सेमदोओ अनौबा अवोनबा अमा पामे हाइदना प्रजा मियामसिना कांग्रेसता नखोइना सरकार पाइबदो बीजेपी दम पाइहल्लेसे हाइदना पब्लिक न मैंडेट बीजेपी द पीरगा बीजेपी न सरकार पाइग्रम नत्रो अदुदि मियाम की अनिंगबा पामबदो मखोइ फुलफिल तौनबो होना बियोना कांग्रेस अदुम ब्लेम तौरगा हायंग सिरबाव कांग्रेस ब्लेम तौगे हाइराबा ब्लेम तौरमनेना तौबै मरमदुसु आइना हुजि खरा पंजगेबा 2012-13 सिदा कैदौगे हाइबदा बॉर्डर फेंसिंग से अखोइ फजना श्री ओक्रम इबोबिगी अखोइगी कांग्रेस लुचिंगबना अखोइ फजना हौरमबनेबा मसिदैदा लुप अमना यारोय लम असोमदा मांगे सोमदा मु हेंजल्ले सुमाइन तौदना री सर्वे तौगदबने अदगी अखोइ मणिपुर की लम या मांगे म्यांमार रोमदा हेंजनग्रे हाइदना इरांग हौदना इहौ तौदना तमसिदैदम फजना मसी री सर्वे तौद्रगदी यारोय हाइदना तौदना ऑल पॉलिटिकल पार्टी डेलीगेशन अमा कांग्रेस पार्टी न लुचिंग हाइरा कांदा तोंगान तोंगान बस संस्थान खुदिंगमक लोक खुदिंगमक की लुचिंगबा पॉलिटिकल पार्टी खुदिंगमक की रिप्रेजेंटेटिव अमममगा कांग्रेस सरकार की लुचिंगबगा लोइना सेंटर दा बॉर्डर फेंसिंग सी लेपियो सयेतनब खरा लेरे मसी फजना री सर्वे तौरबा मतुंगदा अमुक कंटिन्यू तौसे हाइदना तौगिबने ऑलरेडी बॉर्डर फेंसिंग सी 10 किलोमीटर अखोइ तौरमबने तौरनी येंगछनगनी एक्शन लौगनी लेमना थारोय मधु आइना येंगछनगनी इंक्वायरी तौहल्लगनी फागतलगनी तौरगनी थिजल्लगनी होटनरगनी मथंग थादा हौरगनी मथंग चहीदा फाउदा लोइसनगनी दुनत्तबा हौजिक फाउदा सो फार एट प्रेजेंट कयाम तौरगेबा illegal immigrants changakpadagi irang thokpane influx of illegal immigrants mayam si henmallakpadagi kaino tawbane border fencing kharam dabadagi illegal immigrants mayam chang ena haireba congress na border fencing tawramdre haibado haijaroba oidabadu ngangshalo yareba ngaki oina khoi tarageba अखोइना खारमदब बॉर्डर फेंसिंग दो इलीगल इमिग्रेंट्स में चंगे अदुदि कैदौबे मोइ खारगा खाजल्ले हायर कांदा कैदौबगी इलीगल इमिग्रेंट्स चंगपदगी थिंगदब करिगिनोबा असिगुम मयामसे मसी हाइबगी लोइब नाइरोइदा मोइना अदो ब्लेम गेम पंगतौ तौनरगा लेबा ngakpa yaba natte moida sarkar si sinarabani noina palo noina ngao noigi lengak sason do kamdobano कांग्रेस का बीजेपी का अनी से करम बने है ना फई है बदो प्रजाना डिसाइड तो सुनो मोय ना अफब तौरे मियाम ना मोय फई हाई सुनो बा कांग्रेस ता ब्लेम तौर का सोल्यूशन पुरप ngमोय सोल्यूशन थीब तमो थबक तौब तमो थबक ती तौदना कांग्रेस 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 कैपिटल प्रोजेक्ट सारमी सिबु कनाना नो सी ओवरब्रिज सार सिबु कनाना नो सिटी कन्वेंशन सारमी सि कनाना नो एमएफडीसी सारी सि कनाना नो यूनिवर्सिटी ऑफ कल्चर कनानो सारी से कनानो बस सारी मैम से रिम्स से एम्स की थाक ता अपग्रेड तौना बा सेंटर दा हाइना दना तकना दना अयाबा पिहलमी से कनानो बा ngasi एम्स ऑल अबा रिम्स से एम्स की थाक ता अपग्रेड तौनी हाइबने ngasi रिम्स से एम्स ऑन थोक बंगम बा इंफ्रास्ट्रक्चर से डीएम यूनिवर्सिटी से डीएम कॉलेज तगी डीएम यूनिवर्सिटी ऑल हल्लिने बा डीएम यूनिवर्सिटी से हुजि यूनिवर्सिटी एम की इंफ्रास्ट्रक्चर ओइरिबा बा ngasi high court sariba achuk ki matik fajaraba high court complex sariba capital project si manipur legislative assembly gi asuk fajaraba assembly house koina sariba asiguma mayam se asiguma masak thokpa si amadi tawre haidana infrastructure masak naiba angkhakti moi utlodana kari tawrage 90% loisallama ba civil secretariat ama sariba si phawba ngasi baw loisan bangamdadana leisneba लान तौना तौना लान मरक्सिदा इलेक्शन तौरे फरे इलेक्शन तौरबनिना इलेक्शन सिदा अकाय तोय अमत थोंदना यामना पीसफुली
free and fair election ama conduct tawbirakadra haidana miyamsina khallubani punamak sigi tayonaba oina aikoi mi pha mi pun tawre haraga phudana chaidana gundaism gi thabak tawre haraga masidaida polling agent inner agent phamba yaroidana chingthok tana congress ki agent money power gun culture tawre harakanda miyam sibu nampu hapuda aikoi mokhoi gi party da makhoi gi mirep ta thadadaba yaroi haidana nampuda tawriba adugumba mikhal aduneba ado punamak se miyam na hena loina khangnaba ngatani social media da viral oire international media da New York Times da koi yaure Manipur gi elections gi matang da chathariba crimes gi matang da ikai ni ngai ne ba tang 18 da pangthokhiba mikhal numit tu da security forces mayam ji kadai da chatki ge repol tawba numit tana polling station amamamda security forces paramilitary forces both state and the center gi security forces masing thingamdana deploy tawar thammine aduga mapung oiba tang 18 gi election numit tu dana loina security forces mayam ji yenga leiba kari gi no yenga lei si kari gi no order pidam natro do thawaina yahalliba natra tawhalli natra ba aduna si punamak se yam haining de aduna free and fair election de chin da khakta lawba khabar da khakta lawba aduga reality dana zero aduna irang si su moina yenga lei sing lan bo kaido boino ba misam prasada akoi soalli se lan sibu misam prasada kaido boino ba sokna halli se yekna ba thengna ba si sarkar gi leiriba machineries mayam sina thengna gadaba natrane masi tawde si punamak se soiraba system khuding mak se chum thokna na ba achumba mirep matik chaba mirep ama khanna na bane ba pangtho iba mikhal hai se sigi mikhal sida niyom chumdana pangtho oga yamna lan ba lambi amada aikoi mikhal do nampu da adudi elected oir roiba selected oini ba election la selection la khangde na hujik miyam na ngangnari se kangla tombi yoba ngamdrabane ba aikoi gi punsi se aduna asomda thong kaire hair so aikoi da karibu wahan thok lairige asomda bom pokhaire lambi da hair so aikoi da kari wahan thok ku lairige bangase sekmai bau khatane aikoi chatoi se huje moirang bau khatane aikoi hujik chatoi se kwakta bau somda palel dagi khongkap ama palel police station do dagi khongkap ama lan thok pa yaba nate miyam chatlaga paumi da leiba singsu chatlaga amtang yengbiyo khangani ba palel police station do the barricade tawre haraga war zone dawna sumaina pan kharaga ni thamido khopam ama lan bada kaido ba chatlino na adhar yengdana maitai masa odi chalhan ba yaba nate ba isana isagi lam manung sida michen oiraba mirot oiraba refugee oisalla abane ba isana isagi lam dam sida asigumba khunai sida hingiba aikoi se na sarkar se yokhatlaga kankhatlaga sum thammi si kari ginoba sarkar da question tause thamoi sengna kari gumba policy program ama lokhatpa mathau tai haibase ai sumain thamning